Ukhungi Litan Police Station Kwanba area singda nauna thoroliba irang asigi manung channa ngarangdagi thiba khangdana lakhiba Kuki phurupki miyoi ani ngasi mapithian hin range dagi asi baksang oina phangkhre hariba miyoi ani asi kanana kari maramgi halamni bano haiba adu hauji phawbugi oina sapsaba khangba ngamdri border fencing gi thabakta yetpa lahendana ba MP sana jawba leisembana parliament da pukhakhre athingba lawthokpiu haina sija hospital na hairakli Hauzik ngai haki mamang da litan mongko chapu da Kukising na SP Ukhun escort ki gari thukai haidi Ukhun lambi su Kukising na Sangkai area da thingkhre Thai cargo ship Mayure Nari India gi Gujarat port tamna lakpada Strait of Hormuz da attack tawrakpadagi mai sakhre crew kun rescue tawkhre ahum amadi thiba khangri haidi Iran gi lan na Thailand da masa nanba phi setpada thingba thamkhre Iran gi yanglen saru thudekliba asigi mathakta amuk hanna hawgatpa ngamdana ba mawongda landaragani Benjamin Netanyahu Iran gi Supreme Leader Mustafa Khamenei asopan nangde haina President gi masam nupa na phongdokre Kukising na ngarang phajiluba tangkhun misam sing adu ngasi ayuk pung 4 rom taba matamda Litan Police Station da puraktuna tangkhun CSO sing amadi imung manungda sinakhre hari Kukma gi thomi singa water festival sinkhiba singa phamina khre thodok adu soikhre matungda amuk hana tawdana ba haina warepna khre Census tawringaida mitop khando haibasida sar pusilakpa mari lenade NRC natraga masiga manaba kanglon chanaraba khaktada mitop khandokpa ngamgani Jitendra Lanjennare lairiba lamdam sigi miyoi singna makhoi gi asengmu yumda hanjinduna yum kai saduna lairaba matamdata lainga asina honajaribasi mapung phare haina lawgani Honorable Home Minister Sri Govindas Konthaujam Branded oire lauthokrabi nupi ama lambi gi konguta ambulance sujinbada Hinggatlakhre Home Guard ki commandant da hangba wahangi pa khumpiraktre Manipur Information Commission na ani suba apin fine tawkhre West Asia gi lan merchant ship singda attack chatharakpada India masa ani sire ama thiba khangdri numit humni phawbugi manungda Kuki Inpi Southwest Sadar Hinda lale haina sengdokadabani haina ZUM na matam thakre ngarang thawai litan area da Kuki amadi NSN ayamga chawna khuthoknakre Kuki asokpa yamna yawkhre Makata na asumna su post orli ukhun gi litan thawai area da NSN ayamga Kuki ga khuthoknabadagi mafam adu da lairamba Kukising loina lanjennare